Akiswani Imphal Nolini Devi na pau pajari ahanbada maruiba pau Lebaki atai mafam single loinana Manipur da so tika utsap ki thoram ngarang dagi hokre Manipur da ngarang mioi satat kuntaret test tobaki manung da mioi tara nauna COVID-19 positive oiba thingnaki amasung Lebak asida hokiba pung kunmari da COVID ke no ba case lakama lising yang khaini toy janipan humputara mapan thingnare Lebak asida COVID-19 gi laizat amuk hana sandorakliba asigi yanglaga section ba watpagi thawong sing tokpina bahajari tangai phataba section thorang sing ngak na chatpaga loinana sahi nipu manga gi mathakta leiba mioi khudingmak suksoi soidana vaccine kapthokpiyu yumdagi heksa thokpada face mask upiyu mi amaga gi marakta foot taruk lapna leibiyu maimit amadi khutsa toina hamdoktuna tarutana na thambiyu hojik mapung oiba pau Lebak ki atai mafam single loinana Manipur da su tika utsav ki thauram ngarang dagi hokre Imphal ki jenimsa tika utsav adu Mukhyamantri Nongthombam Birena masamak ahanba dose ki vaccine kaptuna hodoki COVID-19 ki vaccine kaplaba tungda Mukhyamantri na miyamda COVID-19 ki second wave asi thingnaba sarkar na honariba thaurang singda mateng pangbo oina sahi nipu manga amasung matsigi mathaki mioi khudimangna vaccine asi kapthoknaba appeal tokhi Mi ka hena tin batok tuna COVID ki tangai phadaba chana kanglon sing miyamna mapung pha na ngak na chana basu Mukhyamantri na haiki Sri Biren hai mioi bagi punsi hingba haiba sina pumna maktagi maru oiba khwaidagi tangai phadaba amane hingbu hinglabadi thabak khudimak loina pangthok pangomgani Haukiba tha kharada COVID positive oibagi sang singthaningai oina hantharamlaba tungda haukiba numit kharani asida COVID ki active case leptana hengalakle hairaduna Mukhyamantri na Bitikendrajit International Airport amasung Raija sida sangraknabagi maru oiba lambi oiriba mau amadi jiribamda COVID ki test tobagi thabak amuk hauduna hanagum akanba sakshil thorang lokhatle Sri Biren hai Pradhan Mantri Narendra Modi ka telephone da wari sanabada laichat asi thengnana bagi damak total lockdown thambagi mahut micro containment zone ching oina lauthokna basu khanghalakle Manipur da hokiba pung kunmari da mioi satat kuntaret test tobagi manung da mioi tara nauna COVID-19 positive oiba thengnare hairiba matamasi da leina asina naba mioi amasiki Raijagi COVID-19 command control room na thokpa cherol amata hai nauna positive oikiba sing adugi manungda Imphal West tagi taruk Imphal East tagi ani Kakching amasung Kangpok pidagi amamam yauri Imphal ki airport tangarang passenger nifu manga test tobada mioi ama positive oiba thengnaki masiga loinana apunba positive case ki masing lesing kunmapan samri marphu tarataruk sure Imphal West tagi mioi ama siki baga loinana COVID-19 positive oiba siki ba migi masing chahum humpu tarataruk sure Hairiba matamasigi manungda COVID ki anaba ahum naba phaduna research tawkibaga loinana naba phagiba migi masing lesing kunmapan subna tarahumdoi sure naba pharakpagi sang sadamar putara nipan dasmik ahum tarukni hauzik active case samatare leiri Tari chuba page na hanabagi matangda Raijagi Chief Secretary ki office da Jenims Teachers Association Trained Nurses Association amasung AANTS ki apunba mifam ama pangthoktuna yanaba purakpadagi Jenims ki khongjang handokre Mukhyamantri ki Health Advisor Dr. Chapam Ranjan na sabhapati oituna pangthokiba mifam aduda Health and Family Welfare ki Principal Secretary B Bumlunmang Jenims ki Director Professor T.S. Bimo PIC की Deputy Secretary Regina Hongre, Jenims Teachers Association की President Dr. S. Kulabidu, General Secretary Dr. S. Birkamaditya, Trained Nurses Association की President T.S. Memsa अमसुंग AANTS की Vice President Nilakanta के S. Sarukyaki. Mifam aduna association ahong ki demand sing kupna khanarba tungda Jenims tare chuba pay commission English ngani tara taruki January amadagi national oina amasung sahi asigi April amadagi sanaba hobada sarkarna ayaba piki Thawbal jila ki hairokta leiba Community Health Center dangarang National Safe Motherhood Day ki thauram pangthokhi thauram tuda saruk yakiba Thawbal jila ki Chief Medical Officer Dr. Wainokul Singna Kendra Sarkar ki makhada paikhatliba tungan ba haksel gamari leinaba scheme singki matangda wangangduna miyamda baptahanki Thauram tuda District Health Society Thawbal ki District Program Manager CS Basanta amasung hairok CAC ki MO in charge Dr. TS Ramananda saruk yaki
Moirangthem Ibotombi Charitable Trust Haidokna Sinduna Haidokendragi Oina Land Bank ama ngarang hangdokre hingsi amasung hinganchi haiba wakalonda ngarang Haidok Part 2 Mayalikai da pangthokiba thorum aduda law uningai leitaba sotharaba imungsingda makhoina sinaba lofam singi mari lenaba se sangsing khusinaki Thorum tuda saruk yakiba trust asigi president Moirangthem Okendro na hai Laikitraba hanagi mantri Moirangthem Ibotombina thong manaba kunai amagi yumpham thonaba honaramba sing adu mangphau nahanba ngamnaba land bank asi hangdokpani Land Bank asi da hairo kendragi manungda leiba tongan pa donor chingna mateng panglakpa law sangam 630 leire tabiriba pawasi akasbani Imphal dagini Leibak asida hokiba pung kunmari da COVID-19 ki naba pharakpagi sang hanadagi khara hantharaga sada marputara 10 da leiki hairiba matam asida miyoi lising marputara hena naba phaduna discharge tauki Leibak asida hojik phawbada COVID-19 na nabadagi phakiba mi ki masing koti ama lakh kun hele hokiba pung kunmari da COVID ki anoba case lakh ama lising yakhini toy chanipan humputara mapan thengnaki Rajyatara Maharashtra Karnataka Chhattisgarh Delhi Tamil Nadu Uttar Pradesh Punjab Madhya Pradesh Gujarat amasung Kerala da nongmata thengnaba COVID ki anoba case ki masing leptana hengalakli Leibak asigi anoba COVID ki case ki sada marpu henbadi Rajyatara asidagini Leibak asida hauji COVID ki active case lakh tara mathoi lising nipan rom leidi masi apunba positive case ki sada nipan dasnik anima panlomni Haukiba pung kunmari da COVID positive oiba miyoi sanpan kunthama pan sikiba ka loinana leina asida ki sikiba mi gi masing lakh ama lising humpapan sani humputara manga sure Imphal da ngasi phongba pause singi maroiba pausingi damak hauje Ngangom Kiran leide Kiran Thagachari Nolini Imphal ngasi phongba pause singda maroina phonariba pau khara panba tarbadi tika usap hogdokiba Jenims employees singi strike yanaba purakpadagi handokiba amasung COVID-19 gi mari lenaba pausing asin haibatai pongna phamda tika usapta CM yauna lusingba kaya vaccine kapkhre haina banner headline tawduna phongli Narsinga gi laikidaba kumon pangdokre haiba pawmusu pausi asida photo konana phongli Narol gi thawdangda CM ahanba dose ki COVID vaccine kapkhre COVID ki second wave tagi ngakthoknaba vaccine kapthokpiu haiba chief minister gi wafamna ahanba headline tawri Jenims ki employees singi mass resignation ki khongjing handokre sarkar ga MOU sign tawna kre haba paw amana pawchi asigani siba headline tawri Hoyal lan fawda tika usap hogdoktuna CM deputy CM works minister Rajya Sabha ki MP vaccine kapkre PM na lockdown ki mahutta micro containment zone sing lauthok na khangalak le haba paw na ahan headline tawri Miyoi tara nauna positive oiba thengnare Active case masing hengalaktuna shama taret chukre haba pawm su pawsi asigi anberla tawri Iraibakta Congress na lengak pairabadi 10 schedule samdoktuna mapunsi chupa bot lepa yadana bathawak pahit kan haba gaikhang yopam headline tawri Sangai Express Manipuri da vaccination festival CM yauna minister sing kapkre pungkun marigi manungda security personnel ama yauna miyotara positive oikre haina banner headline tawduna phongli April 13 harau kumai lepi haiba RPF ki wapama masu pausi asigi ahan lamai de phone Sanalai bakta tika usap CM Biren Deputy CM Joy Kumar ahan dose ki vaccine kapkre haksang phabdagi henbalan laite miam su COVID-19 ki vaccine kaptok pi haiba CM ki wapam ahan headline tori Lenga ka yanabadagi Jenims staff singi khongjing handokre haiba paum su pausi asida phone Isel Express ta India pumda tika usap hogdokre CM yauna MP Minister kaya COVID vaccine gahan dose kapre haina banner headline tawri Sangai Express English ta Chief Minister na mass vaccination drive hogdokre vaccine kapna center sam kuntuk hangdokre haina banner headline tawri People's Chronicle da Chief Minister na tika usap hogdokre ahan dose ki vaccine su kapre haina ahan headline tawri Imphal Press ta Rajya Sarkar na Jenims ki employees sing da teresu PAP ba yare strike handokre haina ahan headline tawri Morning Bell da English ngani kunithoi gi Bidhan Sabha Mikal da Congress na sit nifu manga phangma ngangani haiba gaikhang gi opom na headline tawri Manipur Mail da Chief Minister COVID vaccine gi ahan dose kapkhre tika usap hogdokre haina ahan headline tawri Nolini Thagazari Kiran Loisilakpada COVID-19 dagi ngakthoknaba face mask uppa puttaruk lapnana leiba khucha amadi maimi tarutana na thamba haiba achamba thong ahum asi ngakne chatpinaba amukhanna ningsingjari Aroibada maroiba paw amukhanna Leiba ki atai mafam singa loinana Manipur da su tika utsap ki thauram ngarang dagi hokre
Manipuri ngarang miyoi satat kuntaret test tobagi manungda miyoi tara nauna COVID-19 positive oiba thengnaki amasung leibak asida hokiba pung kunmarida COVID ki anauba case lakh ama lising 52 chanipan huputara mapan thengnari paulojari